Manipur Olympic Association MOA na Indian Olympic Association IOA na piba guidelines ngakna chatre hojik lariba MOA gi term loikiba chahi ama farabasu hojik faba annual general body meeting tawdre loinana government na thadakiba senfam singi utilization certificate piba ngamje haina hana MOA gi president oiramlaba 𝐵𝐴𝐻𝐻𝐼𝐾𝐄 na phongtokhrei maki yumda pangthokiba pawgi mifum amada 𝐵𝐴𝐻𝐻𝐼𝐾𝐄 na haike hojik lariba MOA gi office bearer singi term Disingani taran nipan gi August September deki hokibani chahi mari gi term asi hokiba chahi disingani kunithoi gi August September da loikhrabani adubu hojik fawba annual general body meeting pangthoktre makhoina mayamda piriba maramdi COVID pandemic leikiba amadi hojikna irang leiba asinani hari adubu pandemic ki matamda malem pumba video conferencing ki kuthangda virtually meeting kaya conference kaya tawke adugi sumathakta pandemic ti disingani kunithoi gi August September dadi loikhre hojiksu adum pangthokpa yai haike mahakna hai nahal makhai tumina leisilaga hojik national games yorakpada sanaroi team sing term loikraba makhoina pugani haina toriba si yamna chumde amaromda lengakna manipur gi sanare singbu sawatna ba MOA gi khuthangda thadakiba lupa crore mari lakh humfutara henbagi senfam gi utilization certificate audited statement bill amadi sports ki pochai leikiba singi sample hojik fawba pikhalakpa ngamji haina YAS ki director T Fulena phongdokre haina bijoy na haike Tam loiba makhoi karam tawdana akhoi sports ki team mase phunde sakadori moi ki tam se adum luijagraban habani si luigreba adu bitadi akhoi kedogade ke habda ejema ko korga haiba election tawdi mobudi khas tu tawrani si ongde akhoi interim boina akhoi edho committee moina sema ya habani adu semamdana hekta tumina leisalaga national games lakmatamda madu thekal ka da akhoi lebi habi yabareba adu da akhoi leptaka tha taruk samdokke ani samdokke habisi SGM mathok tayo Manipur ki prajada sanaroi singda TV da apang musibadudi lali sining thaling